Manipurda hojik fawgi oina monkeypox case amata thengnaba leitri miyamna mi paiba fawbiganu haina Health Minister Dr. Sapam Ranjanna miyamda appeal tawaki Security Force na Manipur gi tungan-tungan pa mafamsing da kibong pagithabag chathabada kuchukulay kya pagat pangangkri Amadi Tripura gi ising ichawda mating pangbo oina Assam gi Chief Minister Himanta Biswa Sarmana ngasi Tripura gi Chief Minister da lupa crore mga gi sen gi mating pangkre Kurumjari ISCOM News miyang tabiri bapuna magpu kerodari bamna taramno okjari hojik pau sandok na pizari Malem gi mafam kayada monkeypox sandorakpagi agiba mi paiba leijarabasu hojik fawbagi oinade Manipurda laina ase sandorakpa natraga thengnabagi pau amata leitre laina ase India da thengnabagi pau su leitre adumakpo state asida mangjaunana thengnanaba lengak asina same saduna leiri haina Health Minister Dr. Sapam Ranjanna phongdorakli ISCOM yauna pau kharaga Paumi Karaga akanaba amala Minister Ranjanna haikibada State asigi Health Department ki oina lanai laina asi thengnanaba healthcare gi mari lainaba official kaya marangkaina leire Malemda kinariba laina asigidamak Ministry of Health and Family Welfare ga State aniga marakta toina pau fawdoknari Minister asimaki level da masayaw na mifam anirak pangtokre Jackson Taurang oina airport ta health ki official sing Jackson Taurang lokat po oina thamba hokre maram asina miyamna laina asi lakani natraga sandorak lagani haibagi pakhat pa amata tawbiganu state ki health department ka ministry ga ngahak leitana pau faunari loinana ministry na pirakpa chatna kanglon khudingmak state asina in na chatnaba honari amadi thorakpa khudingmak thengnanaba department asina sem saduna lady haiki The World Health Organization has talked about, there's been discussion about the monkeypox all over the world. But luckily, in our country, as of now, we do not have any case of monkeypox. And as far as our preparedness is concerned, we have a robust, I would say, in terms of the robust healthcare system of our country, where the government is concerned about anything that's globally alarming. So the ministry has been in touch with us, as well as the has been in touch with everyone, with every state in our country, so that we be prepared. And as far as our state is concerned, at my level, I've had a meeting around thrice, and twice I think we've had. And at the director's level, she also has had a meeting just to be prepared, in case of any eventuality. Superintendent of Police Imphal West na August 19 da lankhat kiba warol amagi matung inna Imphal West District ki manungda miyam gi punsida akaiba piba yaba loinana ing tapagi fibam da society gi mayok ta leiba miyoi kharana sohalakpa yaba gi fibam leirakpana Bharatiya Nagarik Suraksha Sanhita BNSS lisingani kun humdoi gi section chamaga humfu humdoi gi under section 2 gi matung inna Imphal West District ki mafam pumna makta Kudaktagi haibadi ayuk pung taretagi makataba order ama tholakri fauba ating batamli haina Imphal West District ke District Magistrate TS Kiran Kumar na kuyek piduna thadorakiba warol amada khangalakli ngarang thokiba warol asina makatarabada BNSS lisingani kulhumdoi asida piriba Power gi makada chahi asigi July amada thokiba atingbagi order adugi makha chotharakpa oina ngasi ayuk pung 8 taba matamdagi hauna district asigi manungda leiriba miyoi singna yumdagi mapanda thokpiroidabani hairi loinana leibaki law and order da sokpa yaba thabak thauram amata chathabiroidabani hairi adumakpu athingba asigi marakta tauda yadraba khudam oina
Hairabada luhong khongdongba asi anaga mari leinaba thabak thauramsing pangthokpigadaba leirabadi mangjaunana mari leinaba district ki SP natraga district magistrate tagi ayaba ama hana lobigadabani haina warol aduda palli. Hojik Manipur da thokliba irang asiga mari leinana thigattuna khudakta khusukulai sing supply toriba sing ase thingbina ba thadau student association TSA general headquarter Manipur na thadau student organization TSO Myanmar da ngarang cherol ama iduna khangankre ngarang TSA Manipur gi secretary general na khuyek piduna thadorakiba cherol amada TSO Myanmar gi President amadi General Secretary gi pukning chingsiladuna Myanmar dagi pusilakiba khuchukhulai kya sizinaduna kuki miyoi kangluf kharana tokhaiba administration haibadi separate administration pigadabani haibagi mingda Manipur da leizariba thadau miyoi furup singi mathakta ot panaiba mihat mipun kya chatharakle masiga loinana thadau student association general headquarter gi president oiriba Michael Lamjathang Haukip ke yum daso ahumlag attack chatharakle haina cherol aduda panke Hairiba cherol asigi kopi amamamsu Chandel amadi Tenopal district ta leiriba Thadau NP amadi Thadau Student Association ge president amadi General Secretary Singh dasu thaduna khangankre Kakching Police Station CDO Kakching Wangu Police amadi CRPF ki apunba team amana ngasi ayu Wangu Yalengba Chingdagi Yamlaba Kusukulai kya fagat pangamkre Fagalaba Kulai Singh aduda double barrel ama single barrel ama 36 SE grenade ahum detonator ama helmet ani smoke grenade mari IED ama AK rifles ki MTK Singh yauri Nakalamaromda ngasi ayuk Bishnupur Police Sikh Regiment CRPF amadi Moirang Police Station ge apunba team amanaso Gelmol Khulge High Kenil degi khusukulai kya amaso fagat pangamkre Khusukulai Singh aduda AK rifles ama carbine machine gun ama revolver ama chief launcher ani sniper rifle ama SE 36 grenade ani INSAA's LMG empty magazine ama detonator ani nongmai maru nipan 303 rifle gi maru mari AK gi maru tare tear smoke cell mapan helmet ama na chingba yaure Imphal West District ki manung da laiba Lilong Chazing Mamang Laikai dagi security na tiba humbagi thabak chathabada 303 rifle ama magazine ga konana single barrel ama pistol ama loinana hand grenade ani fagat pangam lehairi atopa thaudok amadana Manipur Police na Bishnupur District ki all Kasar Lambi dagi sel khaibada chenaba miyoi ama fare hairi faraba miyoi adudi Tabung Bam Biswarjit Kawi hairi mahakna ULF haiba lalhauluf amagi mingda Takes oina sel khongat pagi thabak chathai haire amaromda atopa Manipur Police ki team amana ngarang lo na thingtraba lalhaulof UPPK gi miyoi ama Bishnupur ge thamna pokpi dagi fare haire mamingna namairakpam ningthau kawi mahaksu miyamdagi senkhai tumkhai da chenaba miyoi mahaki mafam dagi police na mobile ahum sel oina lupa lising tarat loinana chakamari panba gari amaga sofa bat fagat pangam le hairi Thanga Higher Secondary School gi awatpa oja thabiraktabagi mayokta school asigi mahairoi singna Mahisang asigi yamlaba mahairoi singna school uniform setuna ahing yarektuna khongjang changsin bahokre desam Thanga Higher Secondary School Unit Council na sinduna ngarangdagi hauna changsin khiba khongjang aduda Aikoi oja awatpa PBU, Aikoi Lairik Ningtina Tamhanbiu, transfer Taukiba Oja Singh Atubada, Halak Halu, Laingak na Laifam Tokpa Oja, Laihandaba Haibasi, Right of Education RTE. Right to Education RTA Lisingani Mapanbu, Kongau Nabani Haibana Chingba Taba Play Card Sing Season Aduna, Mahiro Singh Aduna, Kongjang Adu Changsin Ki.
Ahing yarektuna khongjang aduda saruk yariba school maheroi adugi mama mapa oibasingna machasingidamak school da lektuna ahing yarekpa da changba potlam kayaso tinbirakhi. Desamgi Education Secretary Oinam Romesh na fongdorakibada Thanga Higher Secondary School gi awatpa oza sing Thabiraknaba mari lainaba singda kayarak hanna ayiba cherol pisinkrabaso Education Minister Department asige makok thongba sing yauna JEO naso tasinadana lairki aroiba oina mamang tha August 18 School asigi geta school mahiroi singna khongjang changsinduna awatpa oza sing August 13 faubada thabiraktrobadi thangnaba numittagi mahiroi singna school asidagi transfer tawkhiba oza sing amadi awatpa oza tharaktriba fauba ahing yarekpagi khongjang ase changsinnaba firep ase lawkhibani hairaduna makhatana mahiroi singna taliba demand sing ase fangdriba fauba khongjang chathakigani haiki Lengasina school faculty mission hadana thabak thorum kaya paikhalabsu higher secondary thanga higher secondary study higher secondary ama oibagi magi leifam thopa infrastructure left laitaba amade tungan ba higher secondary ama oibagi infrastructure myam wat iba myam singa se masi atu matamda hapsin birakanda asigumlaba thanga higher secondary se maikaya somda mapung phaba higher secondary ama oibiu hai Lamyanba Irabot ki Mapo Kumunga Mari Lainana Mahairoi Lob Socialist Students Union Manipur SSUM Amadi Laimaram Yaifalamjing Luf na Sinduna nga Sidagi Hona Thabum Amachupna Jathagadaba Jamaga Kunipan Laksuba Hizam Irabot Ningsing Thabum na Palangi Thoram Hokre Laimaram da Laiba Santi Kaitil da Pangtokiba Thoram Aduda Political Activist Hapam Jakang Laipal na Hai Manipur gi ngasi mak oiriba fibam asida lamyanba irabot kumba luchingba ama leiram labade irang asi loishinduna hena kumang chausinba ngamba lamdam ama soidana oiramgani yelhau furu khuding makna aigi migi haiba tidana pumnamak amata oina lepminaduna Manipur gi apunbagi saktam kanjanaba firep lominasi haina mahakna fungdoki Manipur se kanminasi langyang ka hizam irabot laik tawat taba magi art and culture da kumang choksin ba sports tawat taba niyak na yaba dung baluching ba mo iki ekoi kunimak sumagi kathok pa magi thona magi lizel ro madu chain namba adu ba mioi amamam oninasi makalamadi hena ba taba mapung pha ba lebak sige luching ba ngi magu ba mioi pokama aikoi ngasigi miosna sanna sonaba ngamjabaza aikoi kunimakidi yangnamak laibuk pabani haidar aikoi sumagi kudung injaraga magi apamba achumba adugumba perform aduraida aikoi chatpa ngamjage Amaromda Ningsing Thoram Aduda Saru Yakiba SSUM gi President Soraizam Yaimana Lamyanba Irabot ki Mapok Kumona Lakpada Miyamna Mahakpu Saitaduna Sakna Sonabagi Mahutta Luchingba Asina Pamlamba Liklam Tungin ba Ngamnaba Hotnaminasi Senmitlon Faba Manaba Kunai Ama Mahairoi Singbo Mahimasing Ningtina Tamhanba Lamyanba Irabot na Manglamba Manglan Sing Karada Oirabaso Mangfaw Naba Ngamnaba SSUM gi Maikaidagi Angamba Thakta Hotnagani Haiki Thabum Amachupna Chathagadoriba Ningsing Palan Asigi Manung Channa Relief Camp da Changjafam Lauduna Lairiba Mahairoi Sing Unaduna Mahai Masingi Lamda Hena Kumang Chausin ba Ngamnaba Taurang Paikatkani Laita Lairaba Namaram Oiraga Mahai Masing Tamba Fangjadaba Mahairoi Nupi Macha Tara SSUM gi Maikaidigi Lemna Mahai Tamhanbagi Khongthang Chathari Makhatana su Chathakigani Haina su Panki Ngasigi Ningsing Thawum Haudokpagi Thauram Adugi Manung Channa Laimaram Santi Kaitil da Laiba Lamyanba Hizam Irabot ki Mitamda Miyamna Haikat Laikat Tamduna Ikai Kumnaba Utki
ꯂꯥꯛꯂꯤꯕ ꯊꯥꯕꯛ ꯑꯁꯤꯗꯩꯁꯤꯗ ꯂꯝꯌꯥꯟꯕ ꯌꯥꯝꯕꯒꯤ ꯃꯍꯥꯛꯅ ꯇꯧꯔꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯅꯤꯡꯁꯤꯡꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯇꯧꯔꯝꯃꯤꯕ ꯊꯕꯛꯁꯤꯡꯗꯨ ꯑꯩꯈꯣꯏ ꯈꯔꯇ ꯑꯣꯏꯔꯁꯨ ꯈꯨꯗꯨꯡ ꯏꯟꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯠꯇꯨꯅ ꯃꯥꯒꯤ ꯃꯒꯨꯟ ꯁꯩꯊꯥꯕ ꯂꯣꯏꯅꯅ ꯃꯥꯅ ꯄꯥꯝꯖꯔꯝꯕ ꯊꯕꯛꯇꯨꯗꯩꯗꯨꯗ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯒꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯦꯂꯤ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯩꯈꯣꯏ ꯆꯠꯆꯒꯅꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗ ꯑꯩꯈꯣꯏꯅ ꯂꯦꯝꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯃꯆꯥ 10 ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯨꯜꯁꯤꯡꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯖꯈ꯭ꯔꯦ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤꯗ ꯂꯩꯉꯥꯛ ꯈꯛꯇ ꯅꯠꯇꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯐꯕ ꯋꯥꯈꯜꯂꯣꯟꯒ ꯂꯣꯏꯅꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯆꯪꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯏꯗꯨꯀꯦꯁꯟ ꯂꯣ ꯑꯦꯟड ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯊꯧꯅꯥꯎꯖꯝ ꯕꯁꯟꯇꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯅꯝꯕꯣꯜ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯈꯥꯊꯣꯡ ꯃꯈꯥ ꯂꯩꯀꯥꯏꯗ ꯉꯔꯥꯡ ꯅꯧꯅ ꯁꯥꯕ ꯃꯥꯔꯀꯦꯠ ꯂꯩꯁꯅꯥ ꯀꯩꯊꯦꯜ ꯑꯃ ꯃꯤꯅꯤꯁꯇꯔꯅ ꯁꯪꯒꯥꯗꯨꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯕꯒꯤ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯍꯥꯏ ꯅꯝꯕꯣꯜ ꯑꯦꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ खाथोंग लेमपोकपम अमदी अतई खुंगंग अमगा फाउनरिबा लंबीसिंग डबल लेन ओइना सेमननब थौरांग तौरे टीएस बसंत कुमार ना हाई स्कूल सिंग सु सेमगतनब तौरे इनखलकलिबा माहिसिंग नहासिंग मसा मऊ फना थमननबा सानबुंग सिंग नुमिदांगी मतमदा लाइट थांदुना साना खोटनबा यानबा सेमगतलगनी हायरदुना एसी असिगे पोलिंग स्टेशन खुदिंगमक्ता चप मानबा चौखत थौरांगी थबक सिंह लौखतकनी हाइकी डबल लेन साइकिल रेडियस बंदा लोग तो लंबी दो कई लोग तो क्या बोलो नंबोल केंद्र के एमएलए लोग एमएलए नते नंबोल केंद्र की वैना पुलिस की बना रही है नौइन लोग तो तमाम मामले करते हैं सिलर कैथे अलगी ग्राउंड फील्ड सेवा अलगी मुझे कम्युनिटी बहुत सारे खिली चीज़ सेंटर नहीं है साइना है तो ऐसा आई के तो सोना सेंटर नहीं बगाना आयो कोई बगाना तब वो बात साबिरों बने मान ले बस स्कूल सेंटर नहीं फील्ड सेंटर नहीं फटाफा लेकर सिला कर मान पुरान से पांथोखिबा भारत की अमृत कलश कंपटीशन दा मरी सुबह पोजीशन दा मफम फंगलखरबा अमदे मैतै अखोइगी नाट फिजेट सैसक अमदे सक्तंबो इंडिया पुंबदा नतना मालेम पुंबदा सक्ताख्रबी बेनेटा लाइश्रम अमदे महाकी माइपाकपा खोंगचत असिदा अचौब थौदांग लौरखरबा प्रोसिक्यूशनिस्ट रॉबर्ट इरोमबो हराव तरामना ओकपगी थौरम अमंगसे वांगजिंग निंगथौ हरावबम थौगल लुफना सिंदुना वांगजिंग निंगथौ लौकोलदा पांगथोक्रे नाट की ओइबा थांगता पेना सैशकना चिंगबा थौरम सिंगल लोइनना पांगथोखिबा थौरम अदुदा वांगजिंग निंगथौ थौगल लुफकी एजुकेटिव मेंबर सु ओइरिबा डॉक्टर नरेंगबम राजीव कुमार मसाना येकपा फोटो सिंग खुदोल तमकी बनिटा लाइश्रमगी पुकनिंगी वारोल पीरदुना हाइकिबदा वांगजिंग निंगथौ थौगल लुफना सिनबिदुना अइबु हराव तयामना ओकपीबा असिना अपेनबा पोकचै आइगी परफॉर्मेंस पु लेबाक मियामना येंगबिदुना थागतपा फोंदोकपिरकपा अमदे पांगल थौना हापीबा वाहै कया पिबिरखिबसिंगबु तौबिमल खंगबगा अमदे थागतपा फोंदोकली हाइकी मखातानसु लेपा लेटना मालेमगी मियामदा लमदम असिगे इनाक खुल्लबा आर्ट्स अमदे कल्चरगी मसकसिंग उतखिगनी हाइकी अदुगा भारत अबुदा शाखारी शोस्ता अलिदना नगी इबुगु परयाता चाव थिक पांगुना सर शोसी कंपटीशन हरबेरा मखा जाति मखा की ओर तो मान बेसी क्या सपुतो तमसकी अदुगा मतेगी ओना एपिसोड की आरो हाइपति काउसने खुद तमसकी ओमनानी हचांग सेवा दे हचांग सेवा क्या आमशो एना खुद तमसकी तजा कंपनी अदुगे मकदी सही भारत का अमृत कलश शो शिपिवा नेशनल तो शो खजिता और सुतुमा की स्टेज अखकी दिवसी याना थमोदे के तारे नुंगाई हरावा पोचे
Handak Tripurada thokiba ising ichawna maram oiraga miyoi kayagi punsi mangkiba amadi miyoi kaya amana leifam chafam khangdriba asigi yenglaga yumlon nariba state Assam gi chief minister Himanta Biswa Sarmana lupa crore manga gi senfam mating oina mahakafam manariba Tripura gi chief minister Professor Dr. Manik Sahada kusinakre Hairiba senfam adu Tripura gi chief minister gi mafamda Assam gi tourism minister Jayanta Mala Varuana ngasi Argatalada kusinaki ex Tathagalakiba warul amada Chief Minister Manik Sahana Assam gi Chief Minister Himanta Biswabu thagatpa utpagaloinana senfam asebu kusinarikibagidama Tourism Minister Jayanta Mala Varu busu thagatpa fongdorakli Miyamda Kanganjaba ama ISCOM News ki oina matam khara lepluraba numit yungba matung pung ama amadi pung ahum taba matamda Manipuri pau sandok charamba adu ngasi September amadagi hauna hanagumna nungtil pung ama loinana pung ahumda Manipuri pau miyamna uba fangbiragani loinana numidang wairam pung mangada Manipuri pau sandok charamba adudi leijararoi Masigi mahutta pung manga taba matamda ISCOM media gi discussion time live oina news channel asimaktada ngasidagi sandokchaba haujaragani aroibada maroiba pau amuhana lawinase Manipurda hojik fawgi oina monkeypox case amata thengnaba leitre miyamna mi paiba fawgi gani haina health minister Dr. Sapam Ranjan na miyamda appeal tawake Security force sing na Manipur gi tongan mafam sing da ki humbagi thabak chathabada kusu khulai kya fagat pangakre Amadi Tripura gi ising ichawda mateng oinanaba Assam gi Chief Minister Himanta Biswa Sarmana ngasi Tripura gi Chief Minister da lupa crore manga gi sel gi mating pangkre Hojik fawgi oina di ISCOM News na pizaba Manipuri pau matang asta loisanjare miyeng tabiriba punamakpu amukana khurumjare